ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯃꯤꯠ ꯄꯠꯇ꯭ꯔꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯗꯨꯅ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕꯁꯨ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗ꯭ꯔꯤ꯫ ꯁꯤꯑꯦꯝ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯥꯔ.ꯀꯦ. ꯏꯃꯣ꯫ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯜꯂꯨ SSUM Fmr ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯡ 12ꯒꯤ ꯁꯠꯗꯥꯎꯟ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ PR ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ MLA ꯀꯔꯥꯝꯁ꯭ꯌꯥꯝ꯫ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯛ ꯅꯠꯇꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯝꯗꯁꯨ ꯈꯥꯏꯕꯨꯡ ꯇꯥꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ ꯅꯟꯗꯣ ꯂꯨꯋꯥꯡ꯫ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯆꯦꯅꯕ ꯗꯣꯛꯇꯔ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯣꯛꯁꯤꯖꯦꯟ ꯊꯝꯕ ꯉꯝꯗꯕ ꯍꯤꯜꯁꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯂꯥꯏꯁꯦꯟꯁ ꯀꯛꯎ L. ꯁꯨꯟꯗꯔꯤ꯫ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯁꯤꯡꯖꯃꯩ ꯕꯖꯥꯔꯗ ꯐꯝꯂꯤꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯗꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯡꯖꯃꯩ ꯑꯦꯔꯤꯌꯥꯗ ꯐꯝꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯖꯃꯩ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯟꯈꯥꯏ ꯂꯥꯛꯄ ꯌꯥꯅꯤꯡꯗꯦ꯫ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯌꯥꯔꯣꯏ꯫ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯤꯒꯅꯨ, ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯤꯒꯅꯨ, ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯕꯤꯌꯨ, ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯦꯜ ꯆꯥꯎꯅ ꯈꯥꯏꯕꯒꯤ ꯊꯕꯛ ꯇꯣꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯥꯔꯁꯤꯡ ꯑꯁꯤ ꯚꯔꯥ ꯊꯤꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯑꯁꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯃꯤꯠ ꯄꯠꯇ꯭ꯔꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯗꯨꯅ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕꯁꯨ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ N. ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯤ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯟꯅꯗꯨꯅ ꯂꯩꯅꯔꯤꯕ ꯑꯁꯤ ꯁꯪꯗꯥꯏꯅꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯣꯕꯖꯔꯚꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯈꯤꯕ ꯕꯤꯖꯦꯄꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ MP ꯁꯃꯤꯠ ꯄꯠꯇ꯭ꯔ ꯉꯁꯤꯒ ꯊꯥꯅ ꯏꯝꯐꯥꯜꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄ ꯐꯥꯎꯕ ꯁꯃꯤꯠ ꯄꯠꯇ꯭ꯔꯅ ꯅꯣꯔꯊ AOCꯗ ꯂꯩꯕ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ MLA ꯀꯔꯥꯝꯁ꯭ꯌꯥꯝ ꯑꯃꯗꯤ L. ꯁꯨꯁꯤꯟꯗ꯭ꯔꯣ ꯇꯣꯈꯥꯏꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯁꯃꯤꯠ ꯄꯠꯇ꯭ꯔꯒ ꯎꯅꯔꯒ ꯊꯣꯔꯛꯈꯤꯕ MLA ꯀꯔꯥꯝꯁ꯭ꯌꯥꯝꯗꯤ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯂꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯈꯤ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ L. ꯁꯨꯁꯤꯟꯗ꯭ꯔꯣꯗꯤ ꯅꯣ ꯀꯣꯃꯦꯟꯠ ꯍꯥꯏꯕ ꯅꯠꯇꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯈꯤꯗꯦ꯫ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯦꯟꯇꯔꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯗ꯭ꯔꯤꯉꯩ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕ ꯇꯧꯔꯣꯏ꯫ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯇ ꯂꯩꯔꯤꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯋꯥꯁꯛ ꯂꯧꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯁꯃꯤꯠ ꯄꯠꯇ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 10:50 ꯐꯥꯎꯕ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯥꯖꯚꯕꯟꯒꯤ ꯒꯦꯠꯇ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯏꯝꯐꯥꯜ ꯍꯣꯇꯦꯜ ꯇꯝꯅ ꯆꯠꯈꯤ꯫ ꯉꯁꯤ ꯁꯃꯤꯠ ꯄꯠꯇ꯭ꯔꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤꯕꯅ ꯄꯥꯎꯃꯤꯁꯤꯡꯅ ꯏꯝꯐꯥꯜ ꯍꯣꯇꯦꯜ ꯇꯥꯟꯅ ꯆꯠꯇꯨꯅ ꯁꯃꯤꯠ ꯄꯠꯇ꯭ꯔ ꯎꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1 ꯐꯥꯎꯕ ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯆꯔꯥꯡꯅꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎ-ꯆꯦꯅ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅꯗꯤ ꯁꯃꯤꯠ ꯄꯠꯇ꯭ꯔ ꯉꯁꯤ ꯒꯚꯔꯅꯔ ꯎꯅꯔꯝꯂꯕ ꯃꯇꯨꯡ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯍꯦꯟꯕ ꯐꯥꯎꯕ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯃꯍꯥꯛ ꯂꯩꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯃꯤꯠ ꯄꯠꯇ꯭ꯔ ꯏꯝꯐꯥꯜ ꯊꯥꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅꯤ ꯍꯥꯏꯕꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯃꯤꯠ ꯄꯠꯇ꯭ꯔꯅ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇꯨꯅ ꯗꯦꯜꯂꯤ ꯌꯧꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ 3ꯒꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯊꯝꯂꯛꯄ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯁꯃꯤꯠ ꯄꯠꯇ꯭ꯔꯅ ꯏꯝꯐꯥꯜꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯔꯦꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯕ ꯑꯁꯤꯃꯛ ꯕꯤꯖꯦꯄꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯣꯠ ꯈꯦꯠꯅꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯕ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯗ ꯍꯦꯟꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯦꯟꯅ ꯋꯥꯍꯟꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯛ ꯅꯠꯇꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯝꯗꯁꯨ ꯈꯥꯏꯕꯨꯡ ꯇꯥꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ ꯅꯟꯗꯣ ꯂꯨꯋꯥꯡ꯫
Manipurda laiminariba kanglup furup kaya khaibung tahanba khaknatana political gi oiba lamdasu party ki marakta khaibung tahanduna Manipur thugainaba India laingakna hotnari haina amukugi President Federalism Nando Luwangna fongdorakli. Wafamasi All Manipur United Clubs Organization amukugi kuntragani thoirak suba Foundation Day gi thoramga mari leinana fongdokhibani. Kwakaithel akham lekai da laiba amukogi office ta pangthokhiba thoram aduda poirei leimaro mera paibi apunba Manipur gi President Suraisam Memcha Federation of Haumi gi Secretary General Yazing Vasisi All Manipur Women's Voluntary Association ki President Yumkhaibam Kunjarani All Manipur Maitai Pangal Clubs Organization ki President Yumkhaibam Haitu Kabui Mothers Association ki President Atongpi Kamay amadi amukogi President Federalism Nando Luwang na thoram gi Presidium members sing oina saruk yaki. Mapung oina thoram pangthok tringai mang oina na lup ki firal chingkhatki amadi lup asigi office building da nauna saba hall amasu sangaki. Amukogi thabak thoram thodang kaya lauramba laikhidraba singi photo da leisu katuna ikai khumnaba utki. Thoram masiga mari leinana Nando Luwang na makhata na hai matam amada lairamba ipaipu kaya na Manipur gi integrity kannaba pandamda tunggi mirol gi damak amuko lingkhatlambani pandam masigi makhada amuko na ngase su lepa leitana Manipur gi integrity gi damak thabak tawba leptri makhata na su lepa leitana tawkhigani masida laibak thibadi amuko na Manipur gi damak apunba saktam kannaba hotnarabasu matam-matamgi oiba lairiba India laingak na Manipur gi apunba gi saktam thugainaba hotnari lalo ngasina maram oiduna Manipur gi gelhomi kaya punsen mangamdana kangluk masal khaibung tanaba hotnari masida natana politically oiba lamdasu party masal gi marakta khaibung tanaba India laingak na hotnari hairaduna iramdam kannaba khutlai pairiba khulngak pasing phanaba hotnariba thaong asi amuko na yaba ngamloi iramdam ngakchanaba hotnabada miyamna tawoidaba thabak kaya tawrakpani masigi tekchak pumba India laingak na pugadabani haiba wafam thamki. Chenaba Dr. Cheirak Piyu oxygen thamba ngamdaba Hillside Hospital license ka u L Sundari Ngangbam Debla misiga mari leinana Health Director amadi Manipur lengakna achumba thigat piyu Chenaba Dr. Logi matungina Cheirak Piyu oxygen thamba ngamdaba Hillside Hospital matam pumbagi oina license kakpiyu haina Thangmaiban Polem Lekai Mera Paibi amadi club ki maikaidagi demand tawrakli ngasi Thangmaiban United Clubs ki mityang makhada Rising Knowledge Club amadi Khoyathong Mera Paibi na sinduna Khoyathong waiting set Ngangbam Debla misi yaningduba fongdoktuna wakat mifam chathakre wakat mifam aduda saruk yakiba Thangmaiban Polem Lekai Mera Paibi gi executive member Sundari Loitong bamna haikibada thamapan gi angang naupuribi Ngangbam Debla nungaitaba maongda Hillside Hospital amadi mahakpu laying liba Jenims ki Gynecology Department da achouba thodang loriba doctor na Jackson Bawatpadagi laikidabani asibana mangjari adubu henna nungaitribadi hospital amadi mari leinaba doctor gi maikaidagi ngasi fawu wahi amata fongdoraktaba asini mahakna makha taraduna nupi ama angang unaba haibasi araiba nate asigumba angang unafam oriba hospital asida oxygen piba ngamdaba loinana patient amana aruba fivam de yausulaklaba fawba hospital gi doctor amadi nursing na thawsakidaba amadi matam chana treatment tawba ngamhodaba aduna maram oiraga Debla laikidabani hairi misi asigi matangda medical directorate amadi Manipur lengakna laikidrabi asina consult tawkiba doctor gi mathakta logi Cheirak pigadabani loinana matik infrastructure amadi equipment thamba ngamdaba Hillside Hospital matam pumbagi oina license kakadabani misi asiga mari leinana ngarangdagi hauduna pung kunmari gi oiba ultimatum ama tharakliba asigi matung inna demand sing asi thabakta onthokpa ngamdrabadi Thangmaiban United Club ki mityeng makhada kendra asida leiriba club amadi Mera Paibi lupsing na akanba khungjang kaya sangsingani haina Jackson wa thamlakli Manipurda PR lakani haiba thajade MLA Karam Shyam Nongthambam Biren Singhana Manipur gi Chief Minister gi famdagi resign tawkhraba matungda Anouba Chief Minister ama khanba ngamdana leiriba amadi hojik Manipurda political gi oiba charangnaba leiriba marak asida BJP gi MLA Karam Shyam na miyamna panariba Manipurda center na President rule thamlakadra haibagi wafam yaba ngamkitabaga loinana hojik oiriba rajniti gi charangnaba asi center amasung state ki BJP legislature singna soidana intervene tawduna resolve tawnaba hotnagani haina fongdokhre wafam asi MLA Karam Shyam na BJP North East in charge oiriba Samit Patraga unadringai mamangda Imphal Hotel da mahakna paumising na hangba wahangi paukhum piraduna fongdokhibani mahakna high state asida PR thambagi wafam mahak khangde BJP gi manungda thokliba political gi charangnaba asi central leaders singa Manipur gi legislature singa tanaraga loisanba ngamgani amadi Manipurda constitutional crisis lakloi haina mahakna fongdokhi Fmr Louthokhibagi matangda Chandel amasung Tengnopalda pung 12 gi shutdown tawkhre Bharat Leikngakna Indo-Myanmar border fencing khaba amadi free movement regime Fmr Louthokhibagi mayokta Chandel Naga People's Organization CNPO Naga Students Union Chandel NSUC amadi Naga Chief Association Chandel amadi makoigi unit singa sinduna ngasi Chandel amadi Tengnopal district ta total shutdown gi khungjang changsin khre khungjang asi changsin bagaloina na
ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯔꯦꯂꯤ ꯑꯃꯁꯨ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯆꯪꯁꯤꯟꯒꯗꯕ ꯄꯨꯡ 12ꯒꯤ ꯑꯣꯏꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯈꯣꯡꯖꯪ ꯁꯧꯒꯠꯄꯁꯤꯡꯅ ꯂꯝꯕꯤꯗ ꯎ ꯋꯥ ꯐꯩꯖꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯆꯠꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯜꯂꯨ SSUM ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯒꯤ ꯋꯥ ꯈꯪꯍꯜꯂꯝꯕ ꯇꯧꯗꯅ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯑꯔꯨꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯁꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯉꯥꯏꯐꯗꯅ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯕ ꯑꯃꯗꯤ ꯑꯌꯥꯕ ꯂꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯂꯤꯁꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯃꯅꯤꯄꯨꯔ SSUMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯌꯥꯝ ꯕꯤꯀꯥꯁ ꯂꯨꯋꯥꯡꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕꯤꯒꯅꯨ꯫ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯃꯨꯠꯊꯠꯄ ꯍꯥꯏꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯈꯝ ꯊꯦꯡꯅ ꯆꯩꯊꯦꯡ ꯐꯪꯂꯒꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯀꯅꯥꯅ ꯂꯧꯒꯅꯤ? ꯃꯩꯇꯩ MLA ꯅꯤꯐꯨꯅ ꯂꯧꯕ ꯇꯥꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯜꯂꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ CM ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ RK ꯏꯃꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯒꯚꯔꯅꯔꯅ ꯑꯔꯦꯞꯄ ꯑꯃ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯄ ꯌꯥꯏ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯁꯒꯣꯜꯕꯟ ACꯒꯤ MLA RK ꯏꯃꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯉꯨꯗꯝ ꯂꯩꯔꯛ ꯃꯆꯤꯟꯗ ꯅꯧꯅ ꯁꯥꯕ ꯃꯩꯔꯥꯁꯪ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ MLA RK ꯏꯃꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ RK ꯃꯦꯒꯟ ꯑꯃꯗꯤ ꯁꯒꯣꯜꯕꯟ ACꯒꯤ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ ꯀꯥꯎꯟꯁꯤꯂꯔ RK ꯁꯅꯥꯌꯥꯏꯃꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ MLA RK ꯏꯃꯣꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯄ ꯇꯥꯔꯒꯁꯨ ꯁꯒꯣꯜꯕꯟ ACꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯃꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯀꯌꯥ ꯄꯥꯏꯈꯠꯀꯅꯤ꯫ ꯍꯧꯖꯤꯛꯁꯨ AC ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯥꯟꯅꯗꯨꯅ AC ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ kaya ꯄꯥꯏꯈꯠꯂꯤ꯫ ꯁꯒꯣꯜꯕꯟ ACꯒꯤ ꯑꯣꯏꯅ MLAꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯁꯦꯝꯗꯨꯅ ꯀꯦꯟꯁꯔ ꯂꯩꯅꯥ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯗꯁꯨ ꯇꯦꯡꯕꯥꯡꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯏꯃꯨꯡꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ AC ꯑꯁꯤꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯆꯤꯡꯈꯩ ꯆꯤꯡꯗꯒꯤ ꯏꯁꯤꯡ ꯆꯤꯡꯂꯛꯄ ꯃꯔꯝꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯌꯥꯔꯤꯕ ꯃꯈꯩ ꯀꯣꯛꯂꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯚꯔꯍꯦꯗ ꯇꯦꯡꯛ 2 ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯁꯤ ꯂꯣꯏꯔꯕꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ꯫ ꯁꯒꯣꯜꯕꯟ ACꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯨ ꯄꯥꯛꯊꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ RK ꯃꯦꯒꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫